ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯔꯣ ꯊꯝꯕꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯇꯧ ꯂꯩꯕꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯣꯅ ꯐꯝꯂꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅ ꯍꯤꯞꯂꯤ꯫ ꯊꯥꯔꯣꯗꯤ ꯆꯍꯤ 8 ꯁꯨꯔꯦ, ꯑꯗꯨꯒ ꯊꯝꯕꯥꯜꯅ ꯆꯍꯤ 1 ꯈꯖꯤꯛ ꯍꯦꯟꯕꯗ ꯉꯥꯏꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯂꯥꯟꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯧ ꯂꯩꯕꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯥꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯅꯥꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯥꯔꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯅꯪꯕꯨ ꯀꯅꯥꯗꯒꯤꯅꯣ ꯈꯤꯇ ꯍꯪꯂꯨꯁꯣꯗꯅ?" ꯊꯥꯔꯣꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯀꯅꯥꯗꯒꯤ ꯆꯦꯡꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯂꯨꯒꯗꯧꯕ ꯑꯁꯤꯕꯣ? ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯒꯤ ꯂꯧꯗꯨꯅ ꯅꯤꯗꯨꯅ ꯆꯥꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯑꯩꯅ ꯍꯪꯂꯨꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯡ ꯄꯤꯔꯛꯇꯔꯦ." ꯑꯁꯦꯡꯕꯅꯤ, ꯃꯇꯧ ꯂꯩꯕꯤꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯟꯁꯤꯟꯗꯨꯅ ꯍꯦꯛ ꯅꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯆꯥꯛ ꯐꯖꯅ ꯊꯣꯡꯗꯕ, ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯕ, ꯆꯔꯥ ꯀꯌꯥ ꯍꯦꯟꯈꯤꯕ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯌꯨꯝꯊꯣꯡ ꯌꯩꯅ ꯆꯠꯇꯨꯅ ꯆꯦꯡ ꯅꯤꯔꯨꯕ ꯑꯗꯣ ꯅꯤꯕꯗ ꯏꯀꯥꯏꯕ ꯀꯌꯥ ꯇꯨꯡ ꯑꯣꯏꯅꯔꯝꯂꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯥꯔꯣꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯃꯥꯅ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯒꯅꯤ? ꯀꯅꯥꯅ ꯃꯥꯕꯨ ꯊꯕꯛ ꯁꯨꯍꯟꯅꯤꯡꯒꯅꯤ? ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗꯁꯨ ꯃꯇꯧ ꯂꯩꯕꯤ ꯑꯗꯣ ꯑꯅꯥꯕ ꯑꯃꯨꯛꯀ ꯍꯦꯟꯖꯤꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯗꯨꯅ ꯆꯥꯛ ꯑꯃꯇ ꯊꯣꯡꯈꯤꯗꯦꯗꯣ꯫ ꯏꯆꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯁꯔꯨ ꯑꯗꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯥꯏꯔꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯪꯅ ꯅꯣꯡꯗꯝꯕꯤꯔꯤꯕ ꯅꯣꯡꯗꯝ ꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯔꯕ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯂꯦꯟꯕꯨ ꯇꯥꯔꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯋꯥꯕ ꯏꯄꯥꯛ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ." ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯀꯞꯆꯩ꯫ ꯃꯃꯥꯅ ꯀꯞꯄ ꯑꯗꯨꯕꯨ ꯎꯔꯒ ꯊꯥꯔꯣꯅ ꯊꯦꯝꯖꯤꯟꯕꯤ, "ꯏꯃꯥ, ꯀꯞꯀꯅꯨꯁꯦ, ꯀꯞꯂꯒ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯅꯕꯅꯦ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯆꯥꯗꯕ ꯌꯥꯗꯦ꯫ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯅꯁꯥꯗꯣ ꯀꯟꯈꯠꯂꯛꯀꯅꯤ? ꯑꯅꯥꯕꯗꯨ ꯀꯔꯝꯅ ꯐꯒꯠꯂꯛꯀꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯜ ꯑꯇꯣꯟꯕꯤ ꯊꯝꯕꯥꯜ ꯑꯁꯦ ꯃꯕꯨꯛ ꯊꯛꯂꯤꯕꯅꯤ, ꯃꯥꯒꯤꯁꯨ ꯈꯟꯗꯕ ꯌꯥꯄꯣꯟꯇꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯅꯥꯗꯒꯤꯅꯣ ꯆꯦꯡ ꯍꯦꯛꯇ ꯅꯤꯔꯨꯔꯒꯦ, ꯍꯌꯦꯡꯗꯒꯤ ꯅꯆꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯆꯒꯦ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯑꯗꯣ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯣ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯂꯤ꯫ "ꯊꯥꯔꯣ, ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯅꯃꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯅꯃꯥ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯃꯥꯡ ꯃꯄꯣꯛ ꯑꯗꯨꯗ ꯏꯃꯥꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯗꯨꯅ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣ? ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯛꯇ ꯍꯥꯞꯂꯤꯕ ꯑꯋꯥ ꯄꯣꯠꯂꯨꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" "ꯀꯔꯤꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯆꯥ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯕꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯀꯣ, ꯂꯩꯅꯝ ꯆꯥꯎꯕꯤ ꯊꯥꯕꯜ ꯂꯩꯀꯣ, ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯊꯣꯏꯕ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯏꯌꯨꯀꯣ꯫ ꯎꯔꯕ꯭ꯔꯥ, ꯅꯅꯥꯎ ꯅꯨꯄꯤ ꯊꯝꯕꯥꯜꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤꯕꯁꯦ? ꯃꯍꯥꯛꯁꯨ ꯅꯍꯥꯛꯀꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯈ꯭ꯔꯔꯣꯏꯀꯣ꯫ ꯑꯗꯨꯒ
Mama oibi aisu ichabu mapung phana naugyok naukwanbiba ngamloidaureco. Karino imana haibiribu wafam adubo adumna haiba hongnadi nacha aina imabu phanaba layengani imaga inauga aikhoi punna nungaina hingminnakhigadauribane. Tanja aduda phamungda tumliba thambal adu yahauraduna kappa hauraklammi. Maduda Tharona hairi mabuk lamlaba mali ima ai chatlukhige mingondagi cheng nirukhige cheng puduna lake ko ima ai asi hairaga Tharo adu thumok macha ma pairaga yumdagi thokhirami. Macha Tharogi matawaduda matau leibi thoine hena kapjari. Kapliba macha nupi thambalbu laukhatuna mathada pambire. Imagi icha tombe se kaplagano najena cheng puraklagani. Cheng adubu chak thongduna ima icha punna chaminagadoi kaplanuse icha thambaldi maramokpani. Matau leibina piklibi macha adubu themjinbirami. Somdana Tharo adu makhut aduda thumok macha adu paiduna kairon laikai aduda amamam changlammi. Yum amada changduna sumang aduda leptuna hairi yum sibu mi leibi bro Tharo ai cheng ni balakliye cheng khita hapiuba. Yum madudagi ahal nupi ama thoglaktuna Tharobu yengduna hairi hai nangna aikhoidagi cheng niribasi kayadi yamle cheng ka mata leite chalo chalo thuna chalo nasak ado swaida koina utkanu. Tharo na piroina ba wangang amada haijare ibo nasu nongdam thibi aise ngarang su sara heli ngasigi su thongna ba cheng amata leihaude nasu aibu nungshibiduna cheng khajikta hapiuba. Ahal nupi aduna lauduna hairi mina nganglibasi amada taadin he leite hairibasi nangondani nangonda kanana aikhoigi yumda cheng lei haina hairakpage aigi yum masida cheng niraso haiduna nammaduna taglakpra nanammado tatpa makhai phudringai yamna thuna chatkhoko. Asi hairaga nupi ado imungda amuk changkhirami. Tharo ado mamayi du tapna leithoktuna yum adudagi amuk thoglakli. Mathangi thonggal aduda amuk tapna changlammi. Sumang aduda leptuna kauri yum sibu mi leibi bro cheng ni balakliye khajikta hapiyuba. Yum adudagi maungna ha nupi ama thoglai aduga hairi masige angangsi oire mafam asida lakano haina aina nangonda haikraba natro nakhoina chanaba chengba aikhoida thambro aikhoigi phau chaningai leitatuna isau langli aduga nangna amuk ngasine ko asauba pumbase nangonda loina tainarakani chalo chalo yamna thuna chalo. Tharo na tapna haijare indomcha aibo mukta nungsibiyo ngarang su sara hele ngasi su thoningai cheng amata leihaude ima su kanna naduna leiri aina suba yaba thabak leirabasu ai sujage cheng khajikta di hapiyo. Nupi aduna sauna hairi masige angangase wa yamna sangdarakadori khoidongnaga khoidau sauningbane hai nangda phuraga loire. Asi hairaga sumang tamna kumthari aduga sumangda lepliba Tharogi mananga naduda makhubak aduna dam phuthai. Tharo adu kappi nupi aduna makha tari aina ngasaina si thokane haidro pharaine haujikti hayeng khaide aikhoidaga chengni baga lakanu nangna ni mandane imongase karino matawre satkhro salu thuna. Asi hairaga makhut aduna Tharobu inthoi upai leijadraba Tharo ado machil aduna karisu haiba ngamjada yum adudagi adumak thoglakli. Lambi gi chidai aduda mallaba mafi marol segairaba aduga makhong macha aduna tapna thangduna chatli. Piklibi Tharona khalli haujikti laikai mi kana amana aiba nungshibidre cheng khuyama hapinaba mi kana su leitre aiba haujik kaidoba taribage ikhong asina karamba lamkhaidunu aina thangjilugadaba sangjaruba khuding tathiba wahai michai kaya masidagi hendoktuna warak jai phawba charabaniko tolida ko lairaba nangi mapokase onthokna tonmalli aigisu aibu pokpa panthau adu leijaramlabadi asomna pisak pingna awabagi ulle nanglibasi nanglamoiko laikai khudingda yamthong khudingda changduna
ꯏꯄꯨꯛꯀꯤ ꯆꯥꯛ ꯅꯤꯔꯤꯕ ꯑꯁꯤꯁꯨ ꯅꯤꯔꯝꯂꯣꯏꯀꯣ? ꯊꯥꯔꯣꯗꯨ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯀꯞꯅꯤꯡꯕꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯣꯏꯕꯅ ꯀꯞꯊꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯃꯈꯣꯡ ꯑꯗꯨꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯂꯦꯝ ꯅꯨꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯕꯨ ꯇꯔꯥ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯆꯥꯕ ꯃꯆꯦꯠ, ꯁꯦꯠꯄ ꯃꯀꯥꯏ, ꯃꯅꯤꯡ ꯊꯨꯡꯗꯅ ꯂꯦꯜꯂꯛꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯆꯈꯣꯝ ꯑꯗꯨꯕꯨ ꯎꯕꯗ ꯄꯤꯛꯂꯤꯕꯤ ꯊꯥꯔꯣ ꯑꯗꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ, ꯆꯥꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨꯅ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯨꯔꯦ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯒꯗꯕ? ꯋꯥꯗꯕ ꯉꯝꯗꯦꯗ ꯊꯥꯔꯣ ꯂꯥꯏꯔꯕꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯊꯥꯔꯣ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯨꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯤ ꯆꯥꯛ ꯆꯈꯣꯝ ꯑꯁꯤꯒ ꯆꯥꯊꯣꯛꯈꯣ꯫ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯁꯥꯏꯁꯨ ꯃꯌꯥꯝ ꯆꯥꯔꯦ, ꯑꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏ꯫ ꯑꯩꯅꯗꯤ ꯆꯥꯛꯀ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯔꯛꯂꯤ, ꯅꯪꯅ ꯆꯥꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄ ꯇꯥꯔꯤꯕ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯍꯨꯟꯖꯦꯛꯂꯨꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯌꯥꯎꯕ ꯄꯨꯈꯝ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯔꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯣ, ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯗ ꯂꯦꯞ ꯂꯩꯔꯕ꯭ꯔꯣ? ꯊꯨꯃꯣꯛ ꯄꯥꯏꯔꯤꯕ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯊꯥꯔꯣꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯆꯦꯡ ꯅꯤꯕ ꯂꯥꯛꯂꯤꯅꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯡ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯆꯦꯡ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨꯕ꯫ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤ, ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫ ꯍꯩꯃꯥ, ꯆꯦꯡꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦꯅꯦꯍꯦ꯫ ꯁꯦ, ꯅꯪ ꯆꯥꯛ ꯂꯥꯝꯂꯒꯅ ꯏꯆꯥꯅꯨꯄꯥꯅ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝꯕ ꯈꯔꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯃꯍꯥꯛꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯆꯥꯗ꯭ꯔꯕꯅꯤ꯫ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯎ, ꯑꯗꯨꯒ ꯆꯥꯔꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯨꯈꯝꯗꯨ ꯑꯃꯨꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯥꯛ ꯑꯁꯤ ꯆꯥꯔꯣꯀꯣ, ꯑꯩꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯑꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯆꯥꯛꯂꯨꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯩ꯫ ꯊꯨꯃꯣꯛ ꯑꯗꯨꯅ ꯅꯥꯀꯟꯗ ꯊꯝꯂꯤ꯫ ꯆꯥꯛ ꯑꯗꯨꯕꯨ ꯎꯕꯗ ꯊꯥꯔꯣꯗꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨ ꯈꯣꯠꯊꯗꯨꯅ ꯆꯈꯣꯝ ꯑꯃ ꯍꯨꯞꯀꯦ ꯍꯥꯏꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯇꯝꯅ ꯊꯥꯡꯀꯠꯂꯛꯄꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥ ꯁꯣꯜꯂꯕꯤ ꯃꯃꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯑꯌꯣꯟ ꯑꯍꯦꯗꯨꯅ ꯂꯩꯍꯧꯕꯗꯨ, ꯃꯕꯨꯛ ꯂꯥꯝꯂꯕ ꯃꯆꯜ ꯅꯨꯄꯤꯅ ꯀꯞꯇꯨꯅ ꯂꯩꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯆꯥꯗꯕ ꯌꯥꯗꯦ꯫ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯃꯁꯥꯗꯨ ꯀꯟꯈꯠꯂꯛꯀꯅꯤ? ꯑꯅꯥꯕꯗꯨ ꯀꯔꯝꯅ ꯐꯒꯠꯂꯛꯀꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯝꯕꯥꯜ ꯑꯁꯦ ꯃꯕꯨꯛ ꯊꯛꯂꯤꯕꯅꯤ, ꯃꯥꯒꯤꯁꯨ ꯈꯟꯗꯕ ꯌꯥꯄꯣꯟꯇꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯅꯥꯗꯒꯤꯅꯣ ꯆꯦꯡ ꯍꯦꯛꯇ ꯅꯤꯔꯨꯔꯒꯦ꯫ ꯃꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯊꯥꯔꯣ ꯑꯗꯨ ꯃꯈꯨꯠꯅ ꯍꯨꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯆꯈꯣꯝ ꯑꯗꯨ ꯐꯥꯎꯕ ꯍꯨꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯄꯤꯁꯨ ꯇꯥꯔꯛꯂꯤ꯫ ꯊꯥꯔꯣꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯩꯅ ꯆꯦꯡ ꯅꯤꯔꯨꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯄꯤꯕꯤꯔꯛꯇꯔꯦ꯫ ꯆꯦꯡ ꯅꯤꯐꯝꯁꯨ ꯂꯩꯇꯔꯦ꯫ ꯃꯤꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯤꯕ ꯆꯥꯛ ꯈꯔꯁꯦ ꯑꯩꯅ ꯑꯃꯨꯛ ꯆꯥꯊꯣꯛꯂꯕꯗꯤ ꯑꯁꯣꯟꯕꯤ ꯏꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅ ꯆꯥꯒꯅꯤ? ꯏꯃꯥꯅ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕ ꯑꯁꯦ ꯀꯨꯏꯔꯦ꯫ ꯏꯃꯥꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯏꯆꯜ ꯅꯨꯄꯤꯁꯨ ꯃꯕꯨꯛ ꯊꯟꯅ ꯈꯣꯝꯂꯥꯡ ꯊꯛꯄ ꯉꯝꯗ꯭ꯔꯦ꯫ ꯆꯥꯛ ꯑꯁꯦ ꯑꯩ ꯆꯥꯔꯔꯣꯏꯒꯦ꯫ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ, ꯌꯨꯝꯗ ꯄꯨꯗꯨꯅ ꯏꯃꯥꯕꯨ ꯑꯣꯏꯅ ꯄꯤꯖꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯔꯣ ꯑꯗꯨ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯨꯃꯣꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯆꯜ ꯅꯨꯄꯤꯁꯨ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯡ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯋꯥꯡꯂꯣꯝꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯊꯣꯡꯕ ꯆꯥꯛ ꯈꯔ ꯄꯤꯔꯛꯏ, ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯣꯀꯣ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯤ, ꯑꯗꯨꯒ
ꯆꯥꯛꯈꯨꯝꯗ ꯄꯨꯈꯝ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯨꯝꯃꯣꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯈꯔꯗꯨ ꯐꯖꯅ ꯍꯥꯞꯇꯣꯛꯂꯝꯃꯤ꯫ ꯄꯨꯈꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯁꯤꯗ ꯂꯩꯔꯦ, ꯆꯥꯛ ꯈꯔꯁꯦ ꯆꯥꯔꯣ꯫ ꯃꯇꯧ ꯂꯩꯕꯤꯅ ꯃꯆꯥ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯔꯣ, ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯆꯥꯛ ꯑꯁꯤ ꯆꯥꯔꯣ꯫ ꯄꯤꯛꯂꯤꯕꯤ ꯊꯔꯣꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯆꯥꯔꯛꯂꯦ, ꯏꯗꯣꯝꯆꯥ ꯍꯣꯏꯒꯤꯗ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯛꯂꯦ꯫ ꯃꯗꯨꯅ ꯏꯃꯥꯒꯤ ꯁꯔꯨꯛꯅꯤ, ꯏꯃꯥꯕꯨ ꯄꯤꯖꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯦ꯫ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯗꯧꯅꯤ꯫ ꯂꯧꯕꯨꯛꯇ ꯀꯧꯈꯥ ꯀꯛꯊꯨꯝ ꯌꯥꯝꯅ ꯇꯥꯅꯩ ꯍꯥꯏꯌꯦ꯫ ꯑꯍꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯑꯗꯨꯕꯨ ꯑꯣꯏꯅ ꯁꯨꯔꯨꯔꯒꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒꯗꯣꯏꯅꯦ, ꯆꯔꯥꯒ ꯑꯃꯠꯇ ꯍꯦꯜꯍꯜꯂꯔꯣꯏ꯫ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ ꯉꯥꯡꯊꯣꯛꯂꯛꯄ ꯋꯥꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯂꯩꯕꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯊꯔꯣꯅ ꯊꯝꯕꯥꯜꯗꯨ ꯄꯝꯗꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯃꯤꯠꯀꯤ ꯄꯤꯒ ꯂꯣꯏꯅꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥꯗꯣ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯇꯧ ꯂꯩꯕꯤꯅ ꯈꯜꯂꯤ, ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯦ ꯉꯁꯤꯗꯤ ꯂꯦꯞꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯪꯂꯥꯟꯗꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯕ ꯐꯪꯂꯔꯣꯏꯗ꯭ꯔꯅꯦ? ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯗꯀꯣ꯫ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯦ ꯄꯟꯊꯧꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤ꯫ ꯄꯜꯂꯦ ꯃꯃꯥ ꯑꯩꯒꯁꯨ ꯉꯟꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯑꯗꯨ ꯇꯨꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯔꯣꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯔꯣꯅ ꯃꯥꯒꯤ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯃꯤꯠꯂꯨ ꯑꯅꯤꯗ ꯇꯔꯪ ꯂꯥꯏꯖ ꯏꯍꯧꯗꯨꯅ ꯀꯞꯇꯨꯅ ꯇꯃꯔꯩꯕꯕꯨ? ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯃꯌꯥꯕꯤꯗꯦꯗꯣ꯫ ꯄꯂꯦꯝ, ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯔꯅꯦ? ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯏꯆꯥꯕꯨ? ꯏꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏꯗꯣ꯫ ꯑꯗꯨꯕꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯏꯃꯥ, ꯅꯪꯅ ꯂꯩꯕꯅ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯖꯔꯤꯕꯅꯦ꯫ ꯏꯃꯥꯇꯕꯨ ꯅꯤꯡꯖꯒꯦ, ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯥꯕꯨ ꯅꯆꯥꯒꯤ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯖꯒꯦ꯫ ꯍꯥꯏꯅꯕꯗꯥꯏ ꯇꯥꯏꯕꯪꯅ, ꯁꯣꯟꯅꯕꯗꯥꯏ ꯑꯁꯨꯝꯅ, ꯀꯣꯔꯧ ꯅꯣꯡ ꯃꯗꯣꯜꯅ ꯋꯥꯡꯕ꯭ꯔꯥ, ꯄꯟꯊꯧ ꯏꯄꯥꯅ ꯃꯋꯥꯡꯉꯤ, ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯨꯝꯕꯔꯥ, ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯅꯤ꯫ ꯅꯆꯥ ꯅꯣꯡꯗꯝ ꯊꯤꯕꯤꯒꯤꯗꯤ ꯄꯟꯊꯧꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤꯗꯣ꯫ ꯑꯗꯨꯅ ꯄꯂꯦꯝ, ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯆꯥ ꯑꯩꯒꯤꯗꯤ ꯄꯂꯦꯝ ꯅꯪꯇ ꯉꯥꯏꯔꯕꯅꯤ꯫ ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯃꯤ, ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯗ ꯐꯥꯎ ꯄꯂꯦꯝ ꯅꯪꯕꯨ ꯀꯥꯎꯔꯣꯏꯀꯣ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯀꯞꯆꯩ꯫ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯥ ꯑꯅꯤꯕꯨ ꯄꯣꯛꯂꯨꯕꯁꯦ ꯅꯃꯥ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯕ ꯇꯥꯔꯕ꯭ꯔꯥ? ꯑꯁꯨꯛ ꯋꯥꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕꯤ ꯏꯆꯥ ꯅꯪꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯆꯠꯇꯨꯅ ꯌꯨꯝꯊꯣꯡ ꯌꯩꯅ ꯆꯪꯗꯨꯅ ꯑꯅꯤꯕ ꯆꯦꯡꯇꯅ ꯅꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯧ ꯑꯁꯤꯕꯨ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯣꯏꯅꯣ? ꯍꯦ ꯇꯥꯏꯕꯪ ꯁꯤꯕ ꯃꯄꯣꯛ, ꯅꯪꯒꯤ ꯅꯣꯡꯗꯝ ꯈꯣꯜ ꯑꯁꯤ ꯀꯟꯃꯜꯂꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯋꯥꯕ ꯄꯣꯠꯂꯨꯝꯕꯨ ꯄꯤꯕ ꯑꯁꯤꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯃꯥ ꯑꯩꯅ ꯅꯣꯡꯗꯝꯕ ꯅꯪꯕꯨ ꯋꯥꯔꯧꯋꯦ꯫ ꯅꯪꯅ ꯊꯧꯅꯥ ꯐꯔꯒ ꯃꯃꯥ ꯑꯩꯕꯨ ꯑꯣꯏꯅ ꯅꯈꯨꯌꯥꯗ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯪꯅ ꯅꯣꯡꯗꯝꯕꯤꯔꯕ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯔꯦ꯫ ꯄꯂꯦꯝ, ꯄꯂꯦꯝꯒꯤ ꯈꯣꯏꯖꯤ-ꯈꯥꯗ ꯊꯥꯕꯨꯝ 10 ꯆꯨꯞꯅ ꯅꯥꯎꯄꯨꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯛꯈꯤꯕ ꯅꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝ, ꯄꯤꯛꯂꯤꯕꯤ ꯏꯅꯥꯎ ꯊꯝꯕꯥꯜꯕꯨ ꯊꯥꯗꯣꯛꯂꯝ, ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯕ꯭ꯔꯣ? ꯏꯆꯤꯜ ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯋꯥꯍꯩ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ
ꯃꯥꯡꯍꯟꯕꯤꯈꯤꯒꯦ ꯈꯟꯕꯤꯒꯅꯨ ꯅꯆꯥꯒꯤ ꯅꯃꯤꯗ ꯄꯂꯦꯝꯅ ꯂꯦꯞꯄꯤꯌꯨ ꯉꯁꯤꯒꯤ ꯀꯜꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯅꯆꯥꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯖꯒꯦ ꯊꯥꯖꯗ꯭ꯔꯦ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯊꯥꯖꯗ꯭ꯔꯦ ꯏꯃꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯈꯤꯒꯅꯤ ꯈꯟꯕꯗ ꯅꯃꯥ ꯑꯩꯗꯤ ꯍꯦꯟꯅ ꯋꯥꯖꯔꯦꯗꯣ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯏꯃꯤꯠ ꯑꯅꯤ ꯑꯁꯤꯁꯨ ꯎꯏꯁꯤꯟꯈ꯭ꯔꯅꯤꯀꯣ ꯏꯃꯤꯠꯁꯤꯅ ꯎꯏꯁꯤꯟꯈ꯭ꯔꯕꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯆꯤꯡꯂꯧ ꯁꯛꯁꯨ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯧ ꯂꯩꯕꯤ ꯑꯗꯣ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯆꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃ ꯂꯩꯔꯔꯣꯏꯀꯣ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯝꯖꯥ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯅꯤꯀꯣ ꯏꯃꯥꯅ ꯆꯠꯈ꯭ꯔꯒ ꯏꯆꯥ ꯑꯅꯤꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯅꯃꯥ ꯑꯩꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯅꯃꯥ ꯑꯩꯅ ꯋꯥꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯁꯤꯕ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯁꯦꯠꯇꯣꯛꯇꯨꯅ ꯄꯨꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯃꯥ ꯑꯩꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯅꯤꯀꯣ ꯊꯥꯔꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯄꯂꯦꯝꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯤꯕ ꯑꯗꯨꯕꯨ ꯄꯂꯦꯝꯒꯤꯗꯃꯛ ꯅꯆꯥ ꯊꯥꯔꯣ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯄꯂꯦꯝꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯏꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂ ꯃꯥꯜꯂꯤ ꯈꯖꯤꯛꯇꯪ ꯑꯌꯣꯟ ꯑꯍꯦ ꯆꯟꯕꯗ ꯑꯅꯥꯕ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯕꯤꯗ꯭ꯔꯕꯔꯅꯤ ꯄꯂꯦꯝ ꯏꯆꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯒꯦꯀꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯌꯦꯡꯊꯤ ꯀꯟꯕꯁꯤꯡꯅ ꯂꯥꯡꯒꯣꯏ ꯆꯟꯕꯅꯤ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯅꯅꯥꯎ ꯅꯨꯄꯤ ꯊꯝꯕꯥꯜ ꯑꯁꯤꯁꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯎꯀꯣ ꯅꯅꯥꯎꯒꯤ ꯅꯐꯝꯗ ꯄꯟꯊꯧ ꯂꯩꯇꯦ ꯄꯂꯦꯝ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯣ ꯅꯪꯅ ꯐꯥꯎꯍꯟꯒꯅꯨꯀꯣ ꯏꯆꯥ ꯇꯣꯝꯕꯤ ꯑꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯕꯅꯤ ꯃꯃꯥ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯀꯅꯤ ꯏꯆꯥ ꯇꯣꯟꯕꯤ ꯑꯁꯤꯅ ꯀꯞꯂꯕ ꯀꯥꯟ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯊꯝꯕꯥꯜꯒꯤ ꯄꯂꯦꯝꯗꯤ ꯂꯣꯏꯕꯤ ꯆꯤꯡꯗ ꯀꯥꯈꯤꯗꯣ ꯂꯣꯏꯕꯤ ꯍꯧꯌꯥꯝ ꯃꯔꯛꯇ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯇꯥꯟꯅꯕ ꯈꯨꯠꯇ ꯈꯨꯠꯆꯧ ꯄꯥꯏꯗꯨꯅ ꯊꯕꯛ ꯁꯤꯂꯝ ꯄꯥꯡꯈꯤꯗꯣ ꯍꯌꯦꯡ ꯏꯆꯜꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯆꯥꯎꯕ ꯁꯔꯤ ꯐꯥꯔꯕ ꯀꯥꯟ ꯂꯣꯏꯕꯤ ꯑꯋꯥꯡꯕ ꯆꯤꯡꯗꯒꯤ ꯄꯂꯦꯝ ꯀꯨꯝꯊꯔꯛꯀꯅꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯛꯀꯅꯤ ꯀꯞꯄ ꯇꯣꯛꯂꯣ ꯏꯆꯦꯝꯒꯤ ꯊꯝꯕꯥꯜ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕꯤ ꯊꯝꯕꯥꯜꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯌꯦꯡꯂꯒ ꯃꯇꯧ ꯂꯩꯕꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯂꯩꯕꯤꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯂꯦꯝꯒꯤ ꯏꯃꯣꯝ ꯑꯅꯤ ꯉꯁꯤꯗꯤꯅꯦ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯆꯥ ꯑꯅꯤꯕꯨ ꯏꯃꯥꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯅꯥꯎꯊꯦꯝꯕꯤꯒꯦꯀꯣ ꯏꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯈꯣꯏꯅ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯇꯥꯜꯂꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯊꯥꯔꯣ ꯑꯗꯣ ꯃꯀꯣꯛ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯉꯥꯊꯈ꯭ꯔꯤ ꯄꯤꯛꯂꯤꯕꯤ ꯊꯝꯕꯥꯜꯕꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟ ꯈꯣꯝꯂꯥꯡ ꯑꯗꯨ ꯃꯄꯨꯛ ꯊꯟꯅ ꯏꯟꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝꯕꯥꯛ ꯊꯛꯇ ꯃꯍꯥꯛꯄꯨꯁꯨ ꯄꯥꯝꯕꯤꯔꯤ ꯊꯥꯔꯣꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ ꯄꯤꯛꯂꯤꯕꯤ ꯊꯝꯕꯥꯜꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯂꯩꯕꯤꯅ ꯃꯆꯥ ꯃꯃꯣꯝ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ ꯄꯂꯦꯝꯒꯤ ꯐꯩꯔꯥ ꯇꯥꯁꯤꯟꯊꯥ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯇꯥꯜꯂꯤꯕ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯆꯔꯩꯅꯣ ꯇꯨꯝꯂꯣꯕ ꯄꯥꯒꯤ ꯄꯥꯔꯤꯛ ꯇꯥꯜꯂꯛꯎ ꯄꯨꯒꯤ ꯄꯨꯔꯤꯞ ꯌꯧꯔꯛꯎ
Palim na icha anibu Naushum ishai shai hek na Khom lin tum khun tan han li Ha chikla kham rang cha Ma pham ashi waida Phungga nu imo ani tumli Nangi aming ba konjil do na imo mika thok han gani imo lang lên trái đây nu tum lo ba Matam bakta nausum kiba macha pisak anido ningai dana tum khirami macha singa dugi matung induna matau leibisu aroiba sor holamlaga amang yai thong komduna sajik matung induna thaba mamai wai khirami mathangi ayuk aduda Tharo na mikap thoklakpa aduda mama na siduna leiramba adu urami madubu ubada Tharo di mama ge asiba hakjang adubu konduna kappa hauri loiredana kari matawna asibo kana leibage palim ima si kari no matawkre Palim ima apokpi nangbo nachara kauri basi tadrabara she khomlen mikap thokloga ba ima Asumna mama machado sitna khainarami Thambal ado yamna kaplami Machem Tharo na nahong se kaiba amana manamda poshin biraga thembirami Thambal se kapkano nangna kapagi khonjel asina nongdol thaktagi brajabu tarakadaba mali Asi hek panbaga Thambal ado kappa hekta lepkhirami Numit kharani ki matungni Piglibi Tharo mana gari thabakpu surugani Thambal maso ado mangai Machem na magidamak wazariba ado gari sukhandana kaptuna tamarirami Haujikti Thambal ado chak chaba khara hairaklami Manaw nupi na chanaba haiduna Yumthong khudingda changduna chanaba nijarami Manaw nupi Thambal bu namdapo Migi yumgi sumanga duda leptuna kauraklami Yum sibu mi kana leibage Chengi tahapiyo ba Inang nupi se mabukla me haiduna kaptuna tamarire Thambal ado yamna kaplami Yum madudagi nupi mathoklaktuna launa hairi Leite kadaidagi chengno leite chatlo aduga ne hayeng khaide khoida changlakanu ko Nangi nanaw nupi duna kapliba mawong adubu karino onthokna taning khidreda Tharo ado tapna amuk thoklai yum amada amuk changlai mangolda lairiba nupi ahal aduda amuk hairui Ibo chanaba ngamok laibra aigi inaw nupi ase mabuk lamle haiduna yamna kaple thembada su yadre nupi ahal aduna khumlai Isugi phaupi janingai leitadana tawri leite aduga ne nangi nanaw nupi gi makhol ado yamna taningdi matung manaw swaidaga purakano Upai leitre machil manaw ado kappa nattana upai leitre mayumda hallaga makhoi anido punna kapminarami Ho palem panthau nakhoi anibu nachanongdam thibi anigi matawa sibu yengmagam libro nachada yamna ware taimang palasida nachagi lambi lamuknare kana mana lamjing binaba leitre Nong manumit amani Manaw nupibo phamungda sumduna thambiramle aduga makhutta thangjaw amaga thumok macha amaga pairaga laikai gi miyamna ching manakta kaukha kakthum taliba adu tamna chatlammi Tharo na makhoibu yengduna haijarei Ine sing aisu na khoi gi lakta kaukha kakthum tanba yaujage kaukha kakthum masitalaga inaw nupibu pijage maduda nupi mana hairei Yade Aikhoigi lakta lamja sara macha yaubu yade Aikhoigi nakta kakthum ka tanbirakanu chatluwada
ꯀꯗꯥꯏꯗꯅꯣ ꯃꯇꯥꯜꯂꯨꯁꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯨ ꯑꯁꯣꯝꯒꯤ ꯂꯝꯕꯤ ꯃꯄꯥꯜ ꯑꯁꯤ ꯑꯁꯣꯝꯗꯁꯨ ꯀꯧꯈꯥ ꯀꯛꯊꯨꯝ ꯌꯥꯝꯅ ꯇꯥꯕꯅꯤ ꯑꯁꯣꯝꯗ ꯅꯊꯟꯇ ꯑꯣꯏꯅ ꯇꯥꯜꯂꯨꯔꯣ ꯃꯤꯅ ꯊꯧꯁꯥꯕꯤꯗ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯊꯥꯔꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯇꯤꯟꯕ ꯐꯪꯗꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯅꯨꯡ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯃꯤ ꯀꯌꯥꯅ ꯆꯪꯅꯗꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯌꯣꯝꯄꯥꯛ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯇꯧꯔꯒ ꯀꯧꯈꯥ ꯀꯛꯊꯨꯝ ꯇꯥꯜꯂꯝꯃꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯍꯜꯂꯛꯏ ꯃꯅꯥꯎꯅꯨꯄꯤꯕꯨ ꯇꯨꯝꯕ ꯍꯧꯒꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯐꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯣꯅ ꯃꯍꯥꯛꯅ ꯇꯥꯜꯂꯛꯄ ꯀꯧꯈꯥ ꯀꯛꯊꯨꯝ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ ꯊꯝꯕꯥꯜ ꯁꯤ ꯏꯅꯥꯎ ꯄꯨꯛꯂꯥꯝꯂꯝꯂꯅꯤ ꯍꯥꯏꯗꯨꯅ ꯏꯆꯦꯅꯅꯦ ꯑꯥꯗꯒꯤ ꯀꯛꯊꯨꯝ ꯇꯥꯜꯂꯨꯕꯅꯤ ꯁꯤ ꯆꯥꯎꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯅ ꯀꯛꯆꯤꯛ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯥꯗꯨꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯤ ꯃꯗꯨꯕꯨ ꯆꯥꯕꯗ ꯊꯝꯕꯥꯜ ꯑꯗꯨ ꯀꯞꯄ ꯐꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯀꯧꯈꯥ ꯇꯥꯟꯕ ꯑꯁꯤ ꯊꯥꯕꯨꯝ ꯑꯃ ꯂꯥꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯊꯥꯔꯣꯅ ꯂꯧꯕꯨꯛꯇ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯊꯝꯕꯥꯜ ꯑꯗꯨ ꯀꯞꯇꯨꯅ ꯇꯟꯃꯔꯩꯔꯝꯃꯤ ꯊꯦꯝꯕꯗꯁꯨ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯊꯥꯔꯣꯅ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯃꯗ ꯇꯨꯝꯍꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯊꯥꯔꯣꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥꯗꯨ ꯅꯤꯡꯊꯧꯅꯤ ꯃꯍꯥꯛꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯏꯃꯧ ꯃꯥꯟꯕꯤ ꯈꯥꯂꯩ ꯂꯧꯕꯨꯛ ꯑꯁꯤꯗ ꯅꯈꯨꯠꯇ ꯌꯣꯝꯄꯥꯛꯄꯨ ꯄꯥꯏꯗꯨꯅ ꯀꯧꯈꯥ ꯀꯛꯊꯨꯝ ꯇꯥꯟꯕꯗꯤ ꯅꯗꯣꯝ ꯅꯊꯟꯇ ꯑꯣꯏꯕ꯭ꯔꯥ ꯊꯥꯔꯣꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯅꯃꯣꯝ ꯑꯩꯒꯤ ꯏꯅꯥꯎ ꯂꯥꯏꯔꯕꯤ ꯑꯁꯤꯒꯅꯤ ꯅꯅꯥꯎ ꯂꯥꯏꯔꯕꯤꯗꯤ ꯀꯗꯥꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯨꯝ ꯑꯃꯗ ꯅꯥꯍꯣꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯋꯥ ꯑꯗꯨꯕꯨ ꯎꯔꯨꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯄꯤꯛꯅ ꯊꯕꯛ ꯁꯨꯕꯕꯨ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯗꯨꯕꯨ ꯀꯔꯤꯅꯤ ꯍꯥꯏꯕꯒꯦꯅꯦ ꯅꯃꯣꯝ ꯑꯩꯒꯤꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯠꯇ ꯂꯩꯖꯗꯦ ꯄꯤꯛꯂꯤꯕꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯈ꯭ꯔꯦ ꯀꯩꯔꯣꯟ ꯂꯩꯀꯥꯏꯅ ꯂꯝꯖꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯏꯅꯥꯎꯅꯨꯄꯤꯅ ꯆꯥꯅꯕ ꯀꯛꯊꯨꯝ ꯇꯥꯜꯂꯤꯕꯅꯤ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯅꯋꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯊꯃꯣꯏ ꯈꯩꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯕꯨ ꯅꯥꯎꯌꯣꯛ ꯅꯥꯎꯀꯟꯕꯤꯕ ꯑꯁꯤꯁꯨ ꯐꯖꯕ ꯃꯤꯅꯨꯡꯁꯤ ꯑꯃꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯤꯡꯊꯧ ꯀꯣꯟꯗ ꯄꯨꯗꯨꯅ ꯅꯥꯎꯌꯣꯛꯇꯨꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯊꯥꯔꯣꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯣ ꯊꯝꯕꯥꯜꯕꯨ ꯅꯥꯎꯌꯣꯛꯇꯨꯅ ꯊꯝꯈꯤ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯁꯥꯠꯄ ꯊꯥꯔꯣ ꯊꯝꯕꯥꯜ ꯑꯣꯏꯖꯔꯕꯁꯨ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯔꯥꯡꯅꯤ ꯆꯤꯡꯉꯨ ꯂꯥꯏꯁꯪꯗ ꯀꯠꯄ ꯌꯥꯕ ꯂꯩꯔꯥꯡꯅꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ